27.38 crore si akhoi gi su cookie militant da masi pikhi basi akhoi gi AG report ta 2020-21 gi sahi gi aduga magi AG gi audit kina report sina 2022 gi da sumana reflect tawba aduna in hangjari basi 2021 gi ni sir aduga masi gi si case ama sulai ki masi gi si sina AG report ni aduga akhoi gi election commission da su karamaina 27.38 crore se masi cookie militant singi suda karamaina check oina amukta da pithokhibno haibasi sini sir aduga sir ai gi supplementary da laibasina suda sumaina pibasi akhoi gi unique magi paisa pibagi mong si kedar singda akhoi gi cookie akhoi gi militant sing sugi kedar khudimakta mi amamamda paisa si tungan na magi account da suspension of operation da yaurisi leiriba singsida linking of unique biometric identification number si mi khudingi stipend singsi tungan na changadabne adu sarkar maina government na 27.38 crore si pulapna check ani gumbada thuaga akhoi gi election 2021 gi akhoi gi election gi timing duda adigi by violating of the model code of conduct su lei adu kramai pihi bano sima si hanna supplement simta thamje ge sir sir suspension of operation donariba kangbu singsi paisa si adom hek hobudagi moigi representative singda moigi account pun piragalai marakta koi bharat sarkar ga tawka na masi moigi usi honorable member na hai gi badwaina ma gi account da pibna phani na tawna koi exercise to madai da laiba gam thi di sir hai riba unbanked blocks kharada aduga bank account si open to bagi posi problem lai bina marmo da koi even NREGS ki kari gi su moigi village authority da natraga kari da pibagi ama laiba adugi khudong aduna maram moirkana hujiki haiba moigi sugi kari gi laiba si unbanked block ni haiba adugu magi namada aduda base torga namanate aduda base torga hujiki haiba pochi pigi bani adu hujikti koi 22 dagi hujiki 27 dudi accumulative punna matang pidana lakko dagi punjal laga tobani aduga hujiki 22 dagi di haiba pochi amkanna moigi account si verify toro no individually pigi da bani na torka na 22 dagi di hujik ho pidri adu hujiki si moina NREGS ki karigi tawbasi da unbanked block ni akhoi bank laite adu laite akhoi adu da piu na hana dagi dum tawrga lakoni not new adu da tawkhibni sa mathanga supplementary amta ka thamjai ki sir amaka tang thamjai ki sir sir hujiki si akhoi gi expenditure the security related se masigi guidelines se pura akhoi gi financial rules se thugai adu masi totally violate tawi adu masigi transparency wali sarna khumbiri budu akhoi gi guideline leina madu akhoi consult tawani adu masigi transparency wali adu masigi responsibility si kana da fix tawbi sir adu sir ai point laksege sir adi handaki parliament election gi hokibasi latest hokibasi da masi akhoi gi sugi moigi pinariba si han piriba ji sumaina Manipur Police Housing Corporation degi handaki su piki haibasi chumbra sir Police Housing Corporation gi through da adi sigi sugi paisa piki handaki piki haibasi chumbra sir no sir adu gumba mata laite sigi sisu till 31st December 2021 NREGS in many hill areas as block were allowed cash transaction under NREGS due to unbanked block. So my singi jaga kaya da sumba lai budagi tau gibani any thuai ko kai ba amta laite adu bu hujikti 22 dagi koi madu hena section na ba in person thana na kan hona jari